dani ore ay mu phadana formally hanjage ay khangho ba shum khamdare ani du ma sak phadana khange chana hai bra amashu yo bra khang mabusna mabusna yo bra kana jome ni to maming mati nisingdre du ay shu hangde ay ahal loirabi itaima si lei khidraba songkhup koirengi loina bini itaimagi mafamda wahang khajikang hangjage itaimana khumbiyu itaima si khullasida lairamba leikhidraba ahalibungo songkhup koirengi loina binatra mani itaima charangna chahi kyamuk subikhre tai khungutara shuning jit tawramren chahi ngasidagina chahi nifumuki mamangda imphal gi sanamahi laining chatpa mitai kharana itai magi leikhidraba iyamba songkhuptagi mitai gi lairik puya ama laukhibadu ningsing bibra ngashum khalaga de kharadi ningsingi ningsangi ningsing biragadi matam maduda piki basi mitai lailing loi mitai maraktani aduda lakpa mitai han kharagi maming itai mana ningsing biba yabra kharidi khange yamna lakba su khangde aina khangbadi itu agoba ama khange aduka sana agoba ama khange aduka ibatuan bi ai bra karino ama ka khang tuamba aduda khange taidi mayam lak ma su khangde karino ko baloi khare khangdre mi yamam ba ya yamam da ba ya ma ko gi maming di khang hoi atai di khangde puya si mitai singtu de sinaki hujigi chongpu sina sinnabane mitai singtu de sinnabadi ada hana lairambadi ikubo rengril koe adudi ai hu hodre misak lairam dre inyam bok chongsor koe majudi lairam me man haye nakubok na thamki bane sakai akhogi mei thakda labda leye ba ko adula kidu aduma na leye de machanu pa da sinna ba machanu pa da nalo tharaka makhoi da pi ba adu ki wan ekhoi su khang ho je ba mamang du de makhoi na thirak ba kan da khang na ba ki wan ne ba ko matam aduda itai magi yumsida puya si leiramme puya si matam adugi koireng khunja sing paba ngamba yaubra yaude yoramba ya yaude ba ya pa su pa de pu su pu sok de yoramba su ya bane du sile ko ne su sandok de khun de su inem bokna muk masana pa songkhupta sinarambani adu songkhupna thanamba puyani haiba takpi khre puyasi matau karamna itai mana khangbada puyasi leirammi leibham du takpiu karam maina thanami khuji di adu sakai du sidok baloi khare mapam marang su khangdare madam du gi yim du sidok khare anu basare du di khangdare ai ko leiramba du su kanana khange ai su sibido bane inyam bok du su hanure ikubok du su siramre adagi makhoi sum sibido badagi medai bujale haina bara mama macha kari haina bara adagi medai sing du lagraka adum makhoi hangna ban ma na hairu bane khangde makhoi na lagna thirak bane khangde bujale ye ma eginu pasina ta den hai bane khangde aduna jeraga makhoi na thirak bane khangde makhoi na thiba matamda makhoi ngangda bada ta ho ba ki wane ba ko ai si aina hana lairame ai su khangde ba adudagi di puyasi mitai singtu da piraga puyasi pudra chakre makoina chakhare puja dairam basi ai sungko khangde adubu aina sida lakba matungda ikupok su lairam dre ada inyam bok sina sumna lei haina tak pire adagi aiginu ba sina mitai sing mayam du mana haida du basu khangde aduga makoina thirak bane su khangde makoina yim sida ngang na badagi
ꯑꯗꯨ ꯃꯈꯣꯏꯅ ꯂꯧ ꯊꯕꯛ ꯎꯍꯧꯕ ꯁꯒꯥꯏꯗ ꯊꯝꯃꯦ ꯍꯥꯏꯕ ꯑꯩꯅ ꯈꯪꯕꯅꯤ ꯍꯥꯏꯕ ꯃꯈꯣꯏꯅ ꯏꯅꯦꯝꯕꯣꯛꯅ ꯁꯒꯥꯏꯗ ꯊꯝꯃꯦ ꯁꯨꯝ ꯃꯩꯈꯨ ꯂꯞꯗꯨ ꯆꯥꯕ ꯂꯣꯏꯔꯦꯕ ꯉꯥꯡꯕ ꯂꯣꯏꯔꯦꯕ ꯂꯥꯏꯔꯤꯛ ꯆꯦꯁꯤꯡ ꯑꯗꯨꯁꯨ ꯑꯗ ꯁꯨꯃꯥꯏꯅ ꯊꯝꯕꯅꯤ ꯊꯝꯐꯝ ꯁꯨꯝ ꯈꯪꯗꯗꯅ